Online Manipur YouTube channel subing bir pamam pum nokpo mukana taram noksari han badiam namaru iba pawo update tamjage Nongpok Sekmai gi viral video da sen na ba pharba miyoi mari edu ngasi CBI de sen nakhre they have been charged with rape of a woman and murder of 2 person aduga mathang update asin August tara ko hundoi de Surasanpur amasung Kangpok pitam na nupi sing ready set na lep nakhre Fox na punsil la se iko imale ba ki damakta haiba thimda Manipur gi phibam asiga mari lena mifam pangthokre August tara ko hundoi de Manipur gi nupi mayam gi oiba rally ama Surasanpur amasung Kangpok pi yona chat pa haina tha asigi contra the palace compound leiba iboya ima sanglen the Federation of Civil Society Organization Fox na sinduna pangthokiba mifam na warib laukhre hairi punsil asi ekhoi ima leiba ki damakta haiba thimda Manipur gi hojik oiba phibam asiga mari lena nongmagi oiba convention adu de warib ani lauki warib sing adu di hojik thokliba conflict asigi himai sumna apunba committee ama semba committee asigi maming mathadi ahanba leaders mitta conflict asiga sana ba maming thonba tongan ba district sing degi lakpa nupi miyam amadi district level organization ki apamba maru oina affected areas singi apamba gi matung ina lagriba August tara ko humdoi de nupi miyam gi oiba rally ama Surasanpur ama sung Kangpok pi yona sat pa haibasni thorom adu the Fox ki president TS Manihar na hai me ahum degi kuki terrorist sing na horakliba irang asilamdam asida leiriba imalu amadi CSO sing bulsin duna amatu oina thengna bagi apamba sing tongan ba section da leiriba mi sing na phongdurpagi matung ina manaba kholaugol loina na akakna pandam amata oina sangsin dun irang asi thengna bagi damakta mifam asi pangthopani Magnai convention asina common agenda amagi makhada thabuk tawnaba temporary oina punba loop ama semlaga loop asigi makhada punna sangsin menaduna thabuk tawnaba pandam thamli ima loop amadi CSO singi tongan ba wakhalon leiraga su ima leba kan ba haiba pandam asida amatani adubu makok maru pandam pumna magi thopa chatna begi mohta ikoi amatu oina akakna pandam amada lantheng asi mai pakna sangsin ba matam oire haujuk miyamne thengna godoriba asi kuki militant khak tanate India government gi aron be agenda yumthang nariba state singi wakhalon lausina jaw state ama semnaba hotnaba sing asini tongan ba lam sing de leiriba sing dagi suggestion lauduna amatu oina sangsilaba matamda pumna makasi maithiba pibangam gani kuki sing na chatharakliba media propaganda asi sapsana thengnaba media na sosoba thodang lobiyo apunba agenda da thabuk tominasi ima leiba kitamang tu punsin dur ima leiba asi kanminasi haina mahakna makha haiki MUG Anthropology Department ki retired HOD da W Nabakumar na moderator oikiba mifam aduda DM University ki Associate Professor da Arambam Noni MUG History Department ki retired HOD da N Joy Kumar MUG Economics Department ki retired HOD da CS Priyoranjan MUG Law Department ki HOD da Yumnam Premananda retired Session Judge A Notunisuri journalist Sabungbam Birendra amasung retired Lieutenant Colonel TS Emo na resource person oina saru yaduna hojik state asigi oiriba phibam gi matangda ekhoi karamna amatu oina punna thengnagani haibagi matangda wakhalon sing phongdok nakhi aduga top update amana langol da Assam Rifles thamba yaroi haiduna wakat mifam phamkhre AR na sathaba nakal namati gi oiba thawong sing asi yaningde hairi Langon gi mafam sing de air thamba yaroi haidun thasi gi contra da langon apuna maira paibina langon lairembi leikai community hall da wakat mifam sa thakre wakat mifam adu da implement NRC immediately narco terrorists and illegal immigrants protect the territorial integrity of Manipuri abrogate who immediately don't deploy AR withdraw AR from Manipur hai na thaba play card sing painaki mifam adu saruk yakibi laisung bam modobala na hai thasi gi kunigani pan gi nungthinde AR gi gari ani ahum laklaga makhoi gi leifam oina langol gi mafam sing de yang lamba de gi makhoi langol da AR thamba yaroi haiduna numit adumakta ta khungin changsin khi loina na AR thamdana basu mari leinaba authority da khangen khre karigumba miyam gi apam gi mayok te AR nam dun langon gi mafam sing da thamlamba taragati miyam punna makhoibu takthokna ba khungin changsin gani AR sa thabana kan namati gi oiba thawong sing asi yaning de makhoina sa thaki ba thawong sing makhoi thajaba leitre langon gi mafam sing da hojik Gurkha regiment leiribani masina nauna amuk AR thajin bagi mathau sukta ta de haina su magnai ki sathaki ba wakat mifam adu da hojik ki irang asina maram oiduna leikhidraba sing gi mafam de kai kumna ba oina minute ama tu minna lepki